CAB-na Manipur suwandanaba thawrang ama natraga ama centerna pekhalagani CM Citizenship Amendment Bill na Manipur bu matau karamna suholoidagi haibigi akupa warol sing Union Home Minister Amit Shah na mafam matam chana miyamna khangalagani CM amasum kokomigi maikaidigi KF na Manipur amasung North East State singda suholoi hairibisi thajaba ngamde aduna mifam ama kowa mathau tari hairi Manipur Top Channel dagi video amta update tawjage ngasi fongda awang nongpokta December 10 da ban kawkhre awang nongpok state singi mahairoi loop singi apunba budi ama oiriba North East Student Organization nosona CAB gi mayokta tha asigi taragi ayuk pung 5 dagi nuthil pung 3 fawba awang nongpok state singda pung 13 gi ban kawkhre Nosogi advisor Samujal Kumar Barserina bandagi wafam asi PTI da fongdora pogoloinana ban asi awang nongpok state sing Assam, Arunachal Pradesh, Meghalaya, Nagaland, Mizoram, Manipur amadi Tripura gi mahairoi loop sing na punna kaubuni haidi adubu Nagaland gi oina hauji Hornbill Festival chathariba asigi yenglaga ban asina Nagaland state ti konsiloi adubu hairiba numit asida state asigi mahairoi sing na governor Bawan gi mamangda wakat mifam khongjang oina sangsin gini haina sumhakna fongdorakle amaromda North East Student Organization Nosogi Chairman Samuel B. Zerawa amasum Secretary General Sinam Prakash Anina Khujek Pidrangasi Prime Minister amasum Union Home Minister da memorandum amamam thaduna awang nongpokta CAB chatnabi yaroi haina su taksinkhre Citizenship Amendment Bill pass tawduna ek asi chatnakhrabadi awang nongpok lamdamda aranba mawongna changsilaktuna laikhrabasing laibak asigi citizen oihalaktuna amadi atai mafamda leibasingsu awang nongpok lamdamda changsilaktuna awang nongpok lamdamgi demographic da akaiba oirakani haina nosona hanadagi haiduna lak